Loyalam E-PAO tabiriba khudingmakpu huidrom susmitana ayuki pau pizari. Drone bombing taukiba laite haina phongdokkibabu yaningdaba phongdoktuna wakan mifam chathakre. Numit kharani gi mamangda India gi Army Chief General Upendra Dwivedi na interview amada Manipur da thokliba irang asida kuki singna drone bombing taukiba laite haina phongdokkiba wafambu yaningdaba phongdokladuna Kairak United Development Association amadi Kairak apunba maira paibi na senduna Kairak Yawabung Market Set wakat mifam phangkre. Wakat MIFAM aduda Army Chief General Upendra Dwivedi na state asida thokliba irang asibu karisu leitana lawba yaningde Manipur da thokliba irang asida maitai singbu lana uhanba yaningde maitai muthatnaba India gi policy khudakta tokadabani Manipur da gi Assam Rifles khudakta lawthokadabani India gi proxy war khudakta lepkadabani down Chief General Upendra Dwivedi irang asi Manipur lengakna Athuba matamda loishalu haiba play card kaya paiduna wakat mifam adu chathaki. Fazin kiba youth of Manipur gi thaumising thadok trabadi akanba khongjang changsingadari. Police na fazin kiba youth of Manipur yongi thaumising condition amata yaudana thadokadabani karigumbada thadokta tarabadi miyamga loinana akanba kongsang changsilagani hana youth of Manipur yongi members singi maikaidigi lengakta akanba wafam thamkre. Imphal West ki langtabal mayai lekaida ngarang pangthokiba paugi mifam amada youth of Manipur gi thongmi singi maikaidigi mathaki wafam asi phongdokpaga loinana police na fazin kiba miyamna rambo haina khangnaba miyoi asi ngarang ahing nungyaida police na mayumdagi fagatkiba asi maram chade malem thongamna mahakna changsiliba khongjang aduda mateng pangbinaba hairakpadagi miyamgini khalaga khongjang adu sogalubani mahakna changsiliba khongjang adu sogatpagi afaba oirabadi malem thongamgi apopisu fafam thoktabra amadi malem thongamgi khongjangda sogatkiba CSO singsu loinamak fafam thoi hainasu yonggi members singi maikaidigi thamlakli Amaromda transgender activist Malem Thongamgi Khongjang Sogaluba Youth of Manipur Yomgi Thomimari Police na fazin kibagi manungda yauriba Kwa Kaitel Akham Laikai Nganu Lampaktagi Tekjam Bisal condition yaudana athuba matamda thadok piyo haina apopi amadi laikai miyamna appeal tawrakli Bisal bu thadok piyo haiba demand tawduna ngarang laikai asida wakat mifam phangkre wakat mifam aduda saruk yakiba Yaif Thosel Lok Club ki Vice President M Mohindro na phongdokkibada masa matomda sizagani haina thorang toramba malembu police na fazin kraba matung activist asibu thadoknaba mahaki apopa mama yauna miyamna khongjang changsingki adubu khongjang aduda yauraba Bisalzu Manipur police na ngarang ayuk anganbada fazin kibani athuba matamda police na mahapu condition amata yaudana thadoktuna mahaki apopida sinabiyu karigumba thadoraktaba tarabadi lekai miyamna akanba khongjang changsinaba warep lawkhi Yas Department da puba thangba ngamloidaba demand kaya taropagi mayokta protest tawkre Sanaroi sing yokhatnabagi department ama oiriba Khuman Lampakta leiba Youth Affairs and Sports Department da puba thangba ngamloidaba cell gi demand kaya taropagi mayokta ngarang wakat mifam famduna protest tawkre Youth Affairs and Sports Department ki employee amadi staff sing na punna sinduna Khuman Lampakta leiba department asigi mamangda chathagiba wakat mifam aduda saruk yakiba taekwondo gi coach L Megavarna na phongdokpagi matung inna lamdam asigi sanaroi sing sembada achoba thodang lauduna leiriba pikhraba department asida yamna toina puba thangma ngamloidaba senkhai thungkhai kaya lakpa asina maram oiraga employee sing thabak tawbada tawfam khangdre Maram aduna Yas Department Free Zone ohenbiyu Department asi tungi yumbirol orakadoriba amadi lebak asigi mingchat kaya puraknaba kana hotnariba department ni masida puba thangwa ngamloidaba demand kaya tawrakpa asina sanaroi singda achoba chaitheng ama pibada natana department singi staff sing thabak tawfam khangdre asigumba asi toina chatharaklagadi chahi asigi December thada tongan ba event kaya da Manipurna yumbu oiduna pangthokadoriba inter school games asi pangthokpa ngamloidaba fibam amada lakpa yai Yas Department asi budget yamna picture abasu lagodaba thodangdi yamna chawi Department asina sana khotnabagi lamda takpi tambiba khakta natana lamdam asigi chatna lonchat lamchat sajat kaya takpi tambiduna afaba mi amamam oinaba kana hotnariba department amasuni asigumba Youth Affairs and Sports Department asida maram chadana puba thangba ngamdaba demand kaya tawduna aki akhang pokhanbagi thawong asi makhatana tawbiganu hainasu mahakna makhatana phongdokhi
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯔꯝ ꯆꯥꯗꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯩꯁꯥꯝꯄꯥꯠ ꯊꯤꯌꯥꯝ ꯂꯩꯀꯥꯏꯗ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯇꯧꯗꯨꯅ ꯂꯩꯕ ꯁꯣꯔꯥꯏꯁꯝ ꯑꯔꯨꯟ ꯀꯨꯃꯥꯔꯒꯤ ꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯆꯍꯤ 23ꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯃꯐꯝ ꯑꯃꯗ ꯑꯗꯨꯗ ꯂꯥꯛꯎ ꯍꯥꯏꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯔꯨꯟ ꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ ꯒ꯭ꯌꯥꯅꯦꯁꯣꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯀꯩꯁꯥꯝꯄꯥꯠ ꯊꯤꯌꯥꯝ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯒ꯭ꯌꯥꯅꯦꯁꯣꯔꯤꯅ ꯍꯥꯏ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯇꯥꯛꯇꯕ ꯒꯥꯔꯤ ꯃꯆꯥ ꯑꯆꯧꯕ ꯇꯣꯡꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯂꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯒꯅꯨ꯫ ꯃꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯡꯒꯣꯜ ꯇꯥꯏꯞ 2ꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯤꯍꯜꯂꯛꯈꯤꯕ ꯑꯁꯤꯃꯛ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯏꯃꯨꯡ ꯑꯁꯤꯗ ꯏꯇꯠ ꯇꯠꯇꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯅꯣ? ꯏꯃꯨꯡ ꯑꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥ パイꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯅꯥꯔꯨꯕꯗꯒꯤ ꯐꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯝꯂꯛꯀꯤ ꯑꯇꯥꯡꯕ ꯁꯥ ꯎꯆꯦꯛꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯟ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯂꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯀꯟꯖꯔꯚꯦꯇꯔ ꯑꯣꯐ ꯋꯥꯏꯜꯗ ꯂꯥꯏꯐ ꯑꯦꯜ ꯖꯣꯏ ꯀꯨꯃꯥꯔꯅ ꯂꯝꯂꯛꯀꯤ ꯑꯇꯥꯡꯕ ꯁꯥ ꯎꯆꯦꯛꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯟ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯤꯡꯅ ꯁꯤꯟꯗꯨꯅ ਹੁꯝꯗ꯭ꯔꯥꯁꯨꯕ ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯤꯛ 2023ꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯄ ꯋꯥꯏꯜꯗ ꯂꯥꯏꯐ ꯀꯟꯖꯔꯚꯦꯁꯟ ꯊ꯭ꯔꯨ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯔꯛꯁꯣꯞ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯖꯣꯏ ꯀꯨꯃꯥꯔꯅ ꯍꯥꯏ ꯉꯔꯥꯡ ꯄꯥꯡꯊꯣꯛꯂꯤꯕ ꯋꯥꯔꯛꯁꯣꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁ꯭ꯇꯦꯇꯤꯁꯇꯤꯛ ꯔꯤꯄꯣꯔꯠꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕ ꯑꯦꯛꯁꯟ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯀꯅꯤ꯫ ꯉꯔꯥꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯁ꯭ꯄꯤꯆ 11ꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯅ ꯃꯄꯨꯡ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯐ꯭ꯂꯦꯒꯁꯤꯞ ꯁ꯭ꯄꯤꯆ 11 ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏ ꯑꯁꯤꯗꯒꯤ ꯃꯨꯠꯈꯤꯕ ꯌꯥꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯋꯥꯏꯜꯗ ꯂꯥꯏꯐ ꯏꯀꯣꯁꯤꯁꯇꯦꯝꯒꯤ ꯆꯦꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯁ ꯑꯃꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯕ ꯆꯨꯝꯃꯤ꯫ ꯑꯦꯟꯗꯦꯟꯖꯔ ꯑꯣꯏꯔꯕ ꯁ꯭ꯄꯦꯁꯤꯁ ꯑꯃ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯁ꯭ꯄꯦꯁꯤꯁꯁꯤꯡꯒꯤ ꯏꯀꯣꯁꯤꯁꯇꯦꯝꯗꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯔꯛꯁꯣꯞ ꯑꯁꯤꯅ ꯄꯨꯊꯣꯛꯄ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯑꯦꯛꯇꯤꯚꯤꯁꯠꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯛꯇꯅ ꯃꯄꯨꯡ ꯐꯥꯍꯟꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯕꯥꯏꯑꯣꯗꯥꯏꯚꯔꯁꯤꯇꯤ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯄꯤꯔꯛꯄꯗꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯅꯦꯆꯔꯦꯜ ꯕꯥꯏꯑꯣꯗꯥꯏꯚꯔꯁꯤꯇꯤ ꯑꯁꯤ ꯌꯣꯛꯈꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯖꯣꯏ ꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯆꯤꯐ ꯀꯟꯖꯔꯚꯦꯇꯔ ꯑꯣꯐ ꯐꯣꯔꯦꯁꯠ ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏ, ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯀꯟꯖꯔꯚꯦꯇꯔ ꯑꯣꯐ ꯐꯣꯔꯦꯁꯠ ꯁꯣꯔꯩꯐꯩ ꯋꯥꯁꯨꯝ ꯑꯃꯗꯤ ꯆꯤꯐ ꯀꯟꯖꯔꯚꯦꯇꯔ ꯑꯣꯐ ꯐꯣꯔꯦꯁꯠ ꯋꯥꯏꯜꯗ ꯂꯥꯏꯐ ꯖꯣꯏ ꯀꯨꯃꯥꯔꯅ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯁꯉꯥꯏ, ꯅꯣꯡꯏꯟ, ꯍꯨꯂꯣꯛ ꯒꯤꯕꯣꯟ, ꯃꯥꯏꯒ꯭ꯔꯦꯇꯣꯔꯤ ꯕꯥꯔꯗꯁ, ꯍꯣꯔꯟꯕꯤꯜꯁ, ꯁ꯭ꯔꯣ ꯂꯣꯔꯤꯁ, ꯀꯩ ꯑꯃꯁꯨꯡ ꯁꯥꯃꯨ, ꯁꯤꯔꯣꯏ ꯂꯤꯂꯤ, ꯑꯃꯨꯔ ꯐ꯭ꯂꯦꯀꯟ ꯑꯃꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯑꯣꯐ ꯁꯁꯇꯦꯅꯦꯕꯜ ꯇꯨꯔꯤꯖꯝ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯇꯣꯄꯤꯛꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯁꯣꯔꯁ ꯄꯔꯁꯟꯁꯤꯡꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯈꯤ꯫ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯁꯦꯛꯇꯔꯁꯤꯡꯗ ꯃꯍꯩ ꯇꯝꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯉꯔꯥꯡ ꯁꯤ.ꯑꯦꯝ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯨꯔꯤꯖꯝ ꯑꯣꯅꯔꯁ ꯔꯣꯖꯒꯥꯔ ꯁ꯭ꯀꯤꯝꯒꯤ ꯄꯥꯔꯐ꯭ꯌꯨꯃꯦꯔꯤꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯁꯦꯛꯇꯔꯁꯤꯡꯗ ꯃꯍꯩ ꯇꯝꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯇꯦꯛꯁꯇꯥꯏꯜ, ꯀꯃꯔꯁ ꯑꯦꯟꯗ ꯏꯟꯗꯁꯇ꯭ꯔꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯍꯤꯟꯗꯨ ꯀꯣꯂꯦꯖ, ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤ.ꯑꯦꯝꯒ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯨꯔꯤꯖꯝꯅ ꯄꯥꯏꯈꯠꯂꯤꯕ ꯑꯣꯅꯔꯁ ꯔꯣꯖꯒꯥꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ 100ꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯔꯅ ꯇ꯭ꯔꯦꯅꯤꯡ ꯃꯄꯨꯡ ꯐꯥꯈꯤꯕꯒ ꯂꯣꯏꯅꯅ ꯈꯔꯅ ꯃꯈꯥ ꯆꯠꯊꯔꯤ꯫
ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏ 164ꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯁꯤꯡꯗ ꯊꯕꯛ ꯐꯪꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ 38ꯅ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ (IDPꯁꯤꯡꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯍꯥꯏꯈꯤ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯟ-ꯇꯥꯏꯝ ꯁꯄꯣꯔꯠ ꯂꯨꯄꯥ 5,500 ꯄꯤꯔꯤ꯫ ꯃꯥꯏꯄꯥꯛꯂꯕꯁꯤꯡꯗ ꯋꯥꯟ ꯐꯦꯃꯤꯂꯤ ꯋꯥꯟ ꯂꯥꯏꯐꯂꯥꯏꯟ ꯁ꯭ꯀꯤꯝ ꯑꯃꯗꯤ ꯁ꯭ꯇꯥꯔꯠ-ꯑꯞꯀꯤꯗꯃꯛꯇꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ, MLA, ꯁꯦꯅꯤꯌꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, ꯗꯦꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡ, ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯀꯤꯂꯣꯃꯤꯇꯔ 10 ꯁꯥꯡꯕ ꯂꯝꯕꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯄꯦꯠ ꯄꯜꯂꯤꯗꯒꯤ ꯏꯊꯝ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯐꯥꯎꯔꯒ ꯊꯧꯕꯥꯜ ꯗꯥꯝ ꯇꯥꯕ ꯀꯤꯂꯣꯃꯤꯇꯔ 10 ꯁꯥꯡꯕ ꯂꯝꯕꯤ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯑꯦꯔꯤꯌꯥ ꯂꯣꯀꯦꯜ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇ꯭ꯔꯛꯁꯤꯡ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯊꯈꯤꯕ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤꯋꯥꯟ ꯇꯈꯦꯜꯂꯦꯝꯕꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯕꯥꯜ ꯗꯥꯝ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯆꯤꯡꯂꯒ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯍꯧꯈꯤꯕ ꯆꯍꯤ 10 ꯔꯣꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯆꯍꯤ ꯑꯃꯗ ꯂꯝꯕꯤ ꯑꯁꯤ ꯑꯅꯤꯔꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯖꯕ ꯇ꯭ꯔꯛ, ꯖꯦꯁꯤꯕꯤ ꯑꯃꯗꯤ ꯄ꯭ꯔꯣꯀ꯭ꯂꯦꯝꯅꯆꯤꯡꯕ ꯄꯣꯠꯍꯣꯜꯁꯤꯡ ꯃꯦꯟꯁꯤꯟꯕ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯃꯐꯝꯁꯤꯡꯗ ꯅꯨꯡ ꯊꯥꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯂꯝꯂꯣꯏ ꯑꯃꯗꯤ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯔꯤꯁꯤꯡꯒꯤ ꯑꯆꯪꯕ ꯊꯥꯎꯒꯤ ꯃꯇꯦꯡ ꯄꯤꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯁꯨ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯐꯥꯖꯤꯟꯈꯤꯕ ꯌꯨꯊ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ꯫ ꯃꯔꯝ ꯆꯥꯗꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫